News Live Channel na khoi prang putaram uksa bagloina na pungja sigoina nukti phongba pause dagi paroi pau khara khangjari MU amadi akoi ba chechai sai duna mingcha thina bhonar palabak thibani musu hi lakshin bagi thorukta rohingya passenger chaunga hena siramba yabe uthokpa chauna leire UN Cancer Hospital manak nangna USA na attack chathakiba pangdabagi thawni haina Iran marat sikhre Israel na Gaza chathaba khwaidagi nauna airstrike ta police officer taruk yauna miu kya laikhidre Korean sky na Ukraine gi prime minister gi phampukre defense minister lakthokibai mayakta khonging changsingre hojik pau sandona muk pijari Manipur University gi manung amadi akoibada local guardians surrounding Manipur University haina thonba group amana sejai ama saiduna social media kya da upload torpa amadi university gi mingchat thina bo torpa khungthang asilebak thibani haina Manipur University Students Union musuna phongdoragli Mahairoi loop asi president vice president finance secretary amadi library and publication secretary na khoyek pidona thadorpa cherol amana hai loop ama oibagi office registration number year of establishment letter adugi difference number na chingba amata yautana sejai ama sai tholiba si university ama manungda santi leitre kangkhong sahele taknaba khojil thorangi waron mali Manipur University ki non teaching staff longnabagi recruitment process asi 2025 ki May thadagi thoktana process loisanaba High Court of Manipur na saliba sahi 2026 asigi June 19 da takiba Bautik aduna phawba loisanaba ayaba piraba phawbada administrative power kya da power leba tanariba asi musuna ngaktaba amadi hena university campus ta irang tongnaba simda thausin haina lawi Zerolasin high administration da politics tawba leba miyam da lan uhan bayaba thabak tharm amata university manuda tawbiganu akhoi mahi tamba lakpani mahi tafam sang asi oja chhatraga hena mari chestalna ba thabak thorom khudimakta musuna lengda support tawjari amadi makha tana tawkigani 2025 ki May gi tang tarong de gi recruitment process asi mohau de gi ngasi phawba tang taba ne taba ama laitriba si Manipur University gi administration da leiba BC hojingna BC in charge amadi registrar ani na thu bodolo senbinaba musuna appeal tawrakli Haukiba numit kharani asida Myanmar ya koibida leiba ising lambida hi ani lakshin bagi thokiba thodokta Rohingya refugee changwa hena siramba yabi okthokpal chawna leiri haina UN gi makedei phongdorali UN gi makhada leiba International Organization for Migration and UN gi refugee agency gi makedegi Myanmar da khundalekta duna leiba ethnic minority group ama oriba Rohingya singi mathakta sathariba mihami pungi thabaga sina maram oiraga haukiba June thada safagada mafam singda chatnabagi damok Myanmar thadorkiba masing yamla Rohingya refugee singda tongba hi ani laksin bagi thawdok thokre hi laksin bagi thawdok aduda Bangladesh refugee camp dagi sumiyo khare yauri laibak thiba hi laksin bagi thawdok asida miyo kaya khudong thiba nangkibagi haibagi matangda official over report amata phangba laitrabachu Rohingya refugee changwa hena sinba yabagi uthokpa chawna leire haina UN gi statement aman hairi statement asina makhatan hai Myanmar thautun atopa mafamna chatnabagi damang Rohingya refugee chaniya ka hena tongba hi ama haukiba June thagi anganba sauta hi laksin bagi thawdok nangki aduga ani chupa laibtiba thawdok ama oina haukiba tha asigi nipanda Myanmar thadorkiba Rohingya refugee chani nifu hena tongba hi ama su Irawadigi singi lambida laksin bagi thawdok thoki Rohingya refugee kya tongdana Myanmar thadorkiba hi singadu maritime condition maram oiraga miyam chatnadaba isingi lambida phawdana chatpadagi thokiba hi laksin bagi thawdok oigani haina phongdoragli Israel na Gaza sathaba khwaidagi noba air strike da police officer taruk yaungna miyo kya lekhidre Israel amadi Hamas ki mar thamarungi mamangda ceasefire yana seron khuyek pina krabchu Israel na Gaza da air strike leptana satharagli haukiba nongmenini asida Israel na Gaza satharkiba air strike da miyo kya lekhidre haina Gaza health official ki makedagi phongdoragli Gaza da leiba hospital amagi official singna phongdorpade haukiba imjagi centimeter central Gaza amadi akada Israel na satharkiba air strike da imung amagi miyo ahum hatkre aduga haukiba lebokpa numita northern Gaza da hangdoktuna thamleba mina khurak hangdana lenariba Jabalia refugee camp jingsinbagi thabak tawriba manang nakpada leiba police station amada Israel na satharkiba air strike aduda police officer taruk lekhidra haina phongdorali
Nasarda leba hospital gi official amana makhatana phongdokpada Gaza gi kha thangbada laiba Khan unit ta laiba tent camp amada Israel bom thadaduna attack chathabda miyoi ama laikidre asita natana Rafah gi kha ithang thangbada laiba Muwasi area da inkhalagliba naharol amachu Israel gi force na nomaina kaptuna hatkre haina phongdorogli Cancer Hospital manak nangna US ne attack chathagiba pangdabi thongni haina Iran amaran chikre Tehran gi Syed Bagai Hospital gi Child Cancer Treatment Department maya nakna US na numidang di attack chathaduna hospital asida ana laing chathariba miyosina aki tujung pihi bagi thawok adu yaning da phonduktuna US ki thawng adu pangdabi thawng amani pikliba angangi matata US na crime chathabani haina Iran amaran chikre Iran the best of news agency amagi report ki matungina miyamna tumna hipna ringi numidangi achengba tanjalogna pikliba angang yauna cancer patients in the mathau tawa chemotherapy treatment chatharinge US na chatharkiba air strike aduna maram moiraga hospital asida ana laing chathariba pikliba angang yauna masingyanwa patient ke hospital adu chapagada maphamsinda evacuate tauki hari Iran ki foreign ministry ki spokesperson Ismail Bagel na Mark official X account the Thadou Warolamada Iran gi laibo healthcare facility the US na air strike chathaduna attack chathari kyo thodo asi Iran gi miyana kawbangam daba lehoragani US na chathari be attack asi da hospital asi da treatment tawriba pikliba angang hinda aki tujungba piduna hanadagi shonduna laiba angang hinda amukke hena awa pibai thong chathabani hinadabagi damu lanthing laiba angang hinda attack chathaba haiba asi miba khunagi mthada chathaba crime amani Malemda laiba tongan balebak singi mafam the human right ngang na chat balebak amani haina mathau makho kongna laudana lalabje hospital asmadi health center sida attack chathaba asina takpadi US na malemni mafam the human right ngak baleba amani haina lauriba asi oidaba minambani haina takle haina jo Ismail Bakaina makha taratli Koretskaya Ukraine Prime Minister gi phampukre Defense Minister la thokibi mai ta khon changsilakre Hawkibana mitkrani mamang the Ukraine ki President Zelensky na leba asigi leiba lenga paiba yauriba minister sing nongna rispal tawragani haina lak thokiba dui matungina Nafetogas State Energy mapuzo eriba Sergei Koretskaibu leba asigi Prime Minister ki pham nongna pubada Ukraine parliament ayaba pikre Ukraine amadi Russia gi marta tholiba conflict asina maram morga leba asigi leiba energy sector kya leptana Russia ne attack chathaduna mahan tahanga busu Koretsky na leba asigi Prime Minister ki phampu kiba asina maram moraga lebak asida thengnare energy crisis asin menkhatpangam lagini hen thajanare hojik phabu oina Ukraine ki President Zelensky ni khangkhongdon leba asigi leiriba lengak paibri yariba minister sing nongna pham hongdon jin tawriba si tangai phadaba kari lakpatagi dispel tawbano haiba wafam amta khongtana leiri amaromda Ukraine ki defense minister Mikhailo Podolyak defense minister ki phamdagi lakthoki basu yaning da phongtona Ukraine ki city kayada masingyanwa miyam thotona akanba khongjing hinba hawrkhre hawkiba thatarom khakta Ukraine ki defense minister ki phambubadan ngariba Podolyak asi leba asigi leiriba military asi matanga chunaba mongda modernization tawbangam bagi damok leba miyam singthana ribani asida natana lakadoiba sahi mari sigi manungda Russia gi matada landaduna maithiba pigen hena hanagi defense minister Mikhailo Podolyak na wasakibasu leiribani Pakistan National Public Health Emergency lakthokre Pakistan Medical Association na leba asida National Public Emergency leiri hain lakthokre World Health Organization Eastern Mediterranean region ki maikai dagi phongba clinical and epidemiological data amada leba sida leiba angang singda yamna chauna catastrophic volume 0 dose thokle haina report tawkiba duda yumpham warga Pakistan National Public Health Emergency thokle haina Pakistan Medical Association na phongduk lakthokibani 0 dose children hariba asi pikliba angang sina mathau taba hanba dose habedi diphtheria tetanus pertussis containing vaccine DTP kathok triba haibani report asi matungina hojik phawle leba asi gi lariba apun pikliba angang lakh taruka lising angke mathoi mathok taba routine immunization system bypass toba thengnare leba asi de pikliba angang sing maram chadana karam balayong haiba khangdana leptana misimina thopagi sang su leptana hengalagdi mathok taba immunization thabak asi leba asi da mari lenaba authority na pakappa hobagi tangai phedaba leire haina chu report asina hairi
एयर स्ट्राइक लेप्तुना इरान अमदी यूएस अमुक हना वारी साननाबा तक्सिंगनी पाकिस्तान इरान अमदी यूएस की मरक्ता नौना एयर स्ट्राइक चथदुना अमगा अमगी मथक्ता अटैक चथनरिबसि लेप्तुना मेमोरेंडम ऑफ अंडरस्टैंडिंग MOU की मखादा अमुक हना वारी साननाबा तक्सिंगनी हाइना पाकिस्तान की फॉरेन ऑफिस की स्पोक्समैन ताहिर अंडाबीना फोंदोखरे इस्लामाबाद पांथोकपा पाउमी मिफम अमदा ताहिरना मखा ताना फोंदोकी यूएस अमदी ईरान की मरक्ता लैबा MOU असी इंप्लीमेंट तौनब होनाबदा खुदोंचादब गया मायोंगनरबसु पाकिस्तान की मे कईदगी लेप पलेतन यानकी बदुगी मतुंगिना एयर स्ट्राइक लेप्तुना नाकल अनिगी मरक्ता अमुक हना वारी साननाबा होनागनी लाकदोरिबा तुंगी मतम असिदा स्टेट ऑफ होर्मुज थोक्लब कॉन्फ्लिक्ट असी लोइसिंदना महौसागुम यान मरुअब इसिंग लंबी अम ओइरिबा स्टेट ऑफ होर्मुज असिदा हानिग मतौगुम मथौ पांथोकपा यारखिगनी हाइना थाजब थमनि हाइनासु माहांना मखा पामुइसिंग द फोंदोकी यूएस ना चादत कुनमंगा तारीफ थानोलिबा असि मायुक्ता मतिक चाव पाखुम पिगनी हाइना ब्राजील की प्रेसिडेंट फोंदोखरे मल्टीलेटरियल ट्रेड रूल वायोलेट तौदना ब्राजील की लैरी पोथोक्सिंग मथक्ता मरम चादना यूएस ना चादा 25 की तारीख थांगलिबा असि मायुक्ता ब्राजील ने मथौक ताबा एक्शन लखतकनी हाइना प्रेसिडेंट लुइस इनासियो लुलान द सिल्वा की लेंगाना फोंदोखरे ब्राजील की लैरी लेंगा की सोशल कम्युनिकेशन सेक्रेटरी की मैकेदगी सोशल मीडिया प्लेटफॉर्म एक्स थादोक पसेरोनम द ब्राजील की लैबा पोथोक्सिंग मथक्ता यूएस लेंगाना नौना चादा कुमंगा की तारीख थांगलिबा असि ट्रेड एक्ट ऑफ 1974 की मखादा लैबा सेक्शन 301 की मखादा यूएस की मथक्ता मथौक ताबा एक्शन लखतकनी ब्राजील की मथक्ता चथबा यूनिलेटरल मेजर की मथक्ता मथौक ताबा एक्शन लखपदा कनागुंबा लेबा अमतना अपन पीबा याबे राय लेते हौकिबा सही 35 असिदा यूनाइटेड स्टेट्स लेंगा की लैरिबा स्टैटिस्टिक्स रिपोर्ट की मतुंगिना यूनाइटेड स्टेट्स ऑफ अमेरिका ना ब्राजील nga mari thamdana goods and service tax oina puna dollar $424.5 billion sendong oina phangkibagi report su lairibani maram aduna maram chadana hengalangliba chada tarik kumanga thamnaba US na lauriba phireba simakta Brazil na lekpani hanajo phongdorli Kanto Sabalgi Thoudok Inpina Condemn Toukhre Saliba Thaji की तामातोई दलेमखोंग एरिया प्रोटेक्शन कमिटी की बैनर मखार सकिबा मियांग शांति वे खोंगसत की खुदोंग चाबा लौरगा कुकी इरंग पांबसना कांतो साबल दलेबा मैतेसिंग युमै थादोरंबा दु थादौ इनपी मणिपुर TIM ना अकन मोंग कंडेम तौखरे लोइनाना थौदो अदुगी असेंगबा चुम्बा खंगनाबा अमसुंग रूल्स ऑफ लॉ लै हाइबिदु चपचार उनबु थादौ इनपी मणिपुर की चेरोल अमना फोंदोरले मोरेदा डेंगी लैना दगी ngathonaba मैखु कापथोखरे टेक्नोपॉल डिस्ट्रिक्ट के मनुंग चन्मा मोरे टाउन ngasi रथ जत्रा कुमई पांथोपगा लोइनाना असम राइफल से कांबुना डेंगी लैना दगी ngathonaba पाकछना मैखु कापथोखरे एंटी डेंगी फ्लॉगिंग ड्राइव अदुदा ngangkhai lam asida कांगला संदोकपा लैना क्यादे ngathonaba सिविल एडमिनिस्ट्रेशन अमदि सिविल सोसाइटी ऑर्गेनाइजेशन अमसुंग असम राइफल समी लैनाबा मफमसिंग कैथेल अमदि एजुकेशन इंस्टीट्यूशन अमसुंग लाइनिंग लाइसन की ओइबा मफमसिंग चथगिबनि हाइरि ngasi kangchingmi kumai chu oibana maram oiraga iskon gi temple dagi tamil temple phauba kangchingki maduda akoiba da leiba tongan ba kanglu phurki miwe kya su saru yaki iskon temple sindona rathas tagi kumai ingna chingna pangthoki ba dugi damo assam rifle se mai kai dagi nungai ba su pangtoki thorom adu nepali basida leba iskon temple dagi hauraga more police station Lana Tamil Temple amasung Indo-Man Myanmar Friendship Gate number 2 phawa sakhi maduda tonga phruki mapung oina Tamil Nepali Bihari Jain Sikh amasung Bengali phruki devotee lising anirom saruya ki hari Civil Administration amasung Manipur Police market dagi su pangya mamateng pangki loinana Assam Rifles market dagi saruya ki miyamda ma posari su phangang ki hari Matang kuina mathau taudraba crafts handloom village nauna amuk hangdokre kumja 2024 gi March 8 leba asi Prime Minister Narendra Modi na sanga kiba moirang gi loktang mapan de chengatpa crafts handloom village matam sana matau to bangam dana lerekib dunga si amuk nauna hangdokre Manipur lega ki handloom and textile loisangi makada North East India gi ani suba oina craft handloom village asi Prime Minister Narendra Modi na kumja 2024 gi March 8 changa duna hangdokibani adubu state ase thori be irang amdik natural disaster ka mari leinana isauna maram warga matang kuin thabok tawba ngamdana lekibani hadak ta moyang esi ki MLA thongam santina thongang dona mari leinaba department ga tanaraga
ngasi nongna amuk hangdokibani lamdam asigi phisalon sa amadi tourism bu chakhwana bu wakhalon dai sengokiba crafts and handloom village nongna amuk hangdokibagi thoromda handloom and textile department gi director elangmam jiten singh hanai director lamni kamai project manager bisnupur konthokjam birjit amadi department ki staff sing masak naiba miyu kyana saruk yakhi mobile manufacturing plant sengot sagana balangana punna lupa crore 62,500 kai Toukhre Live asida hana satnaramba Parisian link incentive program mahut Live asida mobile phone manufacturing plant nangna sengot sagana bidam India lengana punna lupa crore 62,500 ki sembam kai thokpada union cabinet na ya pikre saliba semba sahi 2026-27 degi hauraga lakleba semba sahi 2030 to 31 phawagi oina India lengana kai thokiba lupa crore 62,500 ki sembam asina leba asida mobile phone production mobile phone manufacture tobada mathok taba component sing asida natana tongan ba sinjau pa ba mi natra company sing gi nongna investment tawna malengi leriba electronic supply chain the India se makok thongba phida ama kanba ngamna bidam prime minister Narendra Modi na luchingba NDA lengana lokhalakpa khana bu khongthang amani hari asida natana punna sempam lupa core 62,500 thaduna Live asida nongna sengot chakatoi mobile phone manufacturing plant asina marmarga Live asida laiba inkhal ariba thawak phangdemna haro lising kyada thabak pinaba piba ngamlagani haina India lenga ki mafam da chawna thajaba thamli amanomda India lenga na lokhalale bu khongthang asina marmarga Live miyamna mobile phone kya hana dagi mamal hanthana laiduna sinaba yabagi khudong chaba kya phangnagani hairi pungja sigwina di matang asida paul senjari tabiramni pupnama pu khwai punama pu amuka hanai kai khumna bu usari